Scotland ain kaina lam khopse lamba yum kai amadi dukan sasin basing takthokpagi Manipur lengak na hojik jangsilliba khongjang da saruk ama oina ngasi Thaubal district ki irong se Saba SDC circle na konba Imphal amasung Thaubal turel gi khongbal da sajelamba yum kuntra amasung toilet kun yauna tungan ba building chamaga kun takai khrei Thaubal district ki lamjing makada STO Lilong Angom Sijalembina luchingduna satharakiba eviction drive aduda Thaubal turel amasung Imphal turel gi khongbal da ain kaina sajelamba yum toilet dukan na chingba yauna punna illegal structure chamaga kun takhaiduna manghankhi ngasigi drive aduda disabled oiba angang sing leiba amasung yamna phibam chadaba imung ahumgi yum singdi thugaidana thamlamki sathakiba eviction adugi matangda STO Lilong Angom Sijalembina phongdorakhibada ain kaina lam khopchili basing isana khangna handokpiu laingakna takthokpa ngaiduna leirabadi khudung chadaba kaya mayoknarakpa yai aina yadaba thabak sing tawbiganu ngasigi asigum labba hayeng su makhatana Imphal river bank ta saba yum manga makhatana thugai khigani haikhi ngasigi drive to the Imphal West district ki SP na luchingba police team water resources department amasung DC Thaubal gi team su saruk yakhi